आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Kendragi Electronics amasung Information Technology Rajya Mantri Rajiv Chandra Sekhar na hayang Churachandpur da Nailit Center sangaragani Manipur da ngarang numidang wairam phawbada COVID vaccine dose lakh 13 hena kapkhre Manipur yauna Rajya 13 na senba sahi 2019 gi ahanba tha ahumgi oiba Kendragi Sel Thum Mantraloy na thamkhiba capital expenditure gi pandam phangba ngamle amasung Marphumathoi suba All India Presiding Officers Conference haujek ngahaki mamangdagi virtual mode ta hokre Sarkar ki facility singda sahi taranipan gi mathak ki miyoi singda COVID-19 gi vaccine lem na kapagi campaign le vaccine bathung bada satharibana naha oiriba singna vaccine asi kap thokna ba amadi atai miyoi sing vaccine kapada sumateng pangbina ba haijari COVID ki akiba leiribana miyamna section ba watpagi thawang sing tokpiduna yariba makhai yumdagi sathoktana leibiyo tangai phadana sathoklabadi face mask upiyo phut taruki social distancing thambiyo maimit amadi khusa toina hamdoktuna tarutana na thambiyo COVID ka mari lenaba ipaw sing amadi matengi damak National Helpline number singna 011239788046 amasung 1075 ni aduga Rajya gi helpline number na 0385241168 amasung 1800345381 ni haujek mapung oiba paw Kendra gi Electronics amasung Information Technology Rajya Mantri Rajiv Chandra Sekhar na hayang Churachandpur da National Institute of Electronics and Information Technology Nailit Center gi sanglen sangaragani Rajya Mantri asi numit nini gi Manipur khongsata hayang Imphal da thunglagani Churachandpur gi sangabagi tharom yauraba tungda mantri na BJP gi mifam amada saruk yagani mantri na hangset Manipur thadok tringai mamangda Kausalacharya Award pibagi thoram video conferencing gi khuthangda saruk yagani madugi matungda mahak Kohima gi damang Imphal thadok higani Kohima da mahangna STPI Kohima Center sangagani amasung atai thoram kya da susaruk yagani Manipur da ngarang numidang wairam phawbada COVID vaccine dose lakh 13 hena kapkhre Haksel Vibha ki pawamana hai hojik phawbada punna vaccine dose lakh 13,300 kapkhibagi manungda ahanba dose lakh 12,800 yauri ani suba dose na lakh 3,3 subna taruk sure maraksida Rajya Sin thungbada COVID vaccine kapagi thabak leptana sathari ngasi Bisnupur jilla gi oina mafam mapanda COVID vaccine kapli Rajya sida hokiba pung 13 da mi sani 38 nauna COVID positive oirakhi nongmagi oina positive oibagi sang chada 3.8 ni hairiba matam asida mi ahum sekhibadagi laisat asida sekhiba masing punna 1535 sure haukiba pung 13 da mi sani 38 naba phaduna discharge tawkhibadagi haujik phawbada punna naba phakiba masing lakh 1,300 subna 32 sure naba phabagi sang na chada 3.2 yaure active case 2,413 leiri Nagaland ngarang nauna mi 38 COVID-19 positive oirakhi mi 9 na naba phakhi amana sikhi hojik phawbada Nagaland positive oiba masing punna 19,733 sure naba phakhiba masingna 19,939 sure hojik active case 963 leiri laisat asida punna sikhiba masingna 432 sure Meghaloi dangarang COVID vaccine kaptriba mioi ani COVID-19 na sikhi makhoi tharaga laisat asida sikhiba masing 1,334 sure ngarang nongna mi 138 positive oirakhi hojik active case 1,438 leiri ngarang mi 235 naba phakhibadagi hojik phawbada punna naba phakhiba masing 135 sure Nagaland Sarkar na GST regime gi manung chanba polam singdagi municipal amsung town council singna makhal amatagi tax natraga phi lawdana ba warep lawre Upamukhyamantri Y Petanna sabapati oiduna pangthokiba mifam amana warep asi lawkhibani Naga political group sing amasung sarkar gi agency singna tax makhal lawbabu yaningdaba phongduna Confederation of Nagaland Chamber of Commerce na hayeng dukan amasung lalolitiki mafam sing total shutdown kaukhibani Tabiriba pawase kasbani Imphal dagini Senba sahi 2019 gi ahanba tha ahumgi oiba Kendra gi Sel Thum Mantraloy na thamkhiba capital expenditure gi pandam Rajya 13 na phangba ngamle Rajya sing adugi manungda Manipur Meghaloi amasung Nagaland yauri atai Rajya sing aduna Andhra Pradesh Bihar Chhattisgarh Haryana Kerala Madhya Pradesh amasung Uttarakhand ni
पांदम असी फंगबा ngambagidama khudongchaba piba oina Department of Expenditure na राज्य सिंह असिना लुपा कोटी लिसिंग तरा मंगा सत्रेट कुनमाथोई गी अहेनबा सेनफम पुबगी अयाबा पीरे मरिफुमाथोई सुबा ऑल इंडिया प्रिसाइडिंग ऑफिसर्स कॉन्फ्रेंस AIPOC हौजिक ngaki mamangdagi virtual motta hokre sahi samagi mamangda ngasigi numit asida AIPOC gi ahanba mifam Simla da pangthokhi mifam asi sahi khudingi September 15 da pangthokpa malemgi ganatantra numit ka sumari lenana sinbani mifam asida AIPOC gi chairperson su oriba Lok Sabha Adhyaksa Om Birla na sabapati oiri mifam asina mating leiba amasung artha leiba ganatantra ama yokhatpada legislature gi thodang haibasida mapung oina khanagani mifam asida Bharat ki leiriba legislative body singi presiding officer sing saruk yari mifam asida National Parliament ki agi presiding officer sing su saruk yari Rajya Sabha ki chairman Uparashtrapati M Venkaiah Naidu Pradhan Mantri Narendra Modi amasung Lok Sabha Adhyaksa Om Birla na ngasi numidang wairam pung 3 ta Parliament House Annex gi main committee room da Sangsad TV haudoklagani numit asi malemgi ganatantra numit ka su phangjinnari Lok Sabha TV amasung Rajya Sabha TV punsinaba sahi asigi February da warep lawkhibani amasung Sangsad TV gi CEO na March tha da hapkhibani Sangsad TV gi program asi mapung oina saruk mari oigani makhoi sing adudi Sangsad amasung ganatantra gi institution sing thabak tawbagi mawong lengak sasan amasung scheme thausil thabak ta onthokpa itihas amasung Bharat ki sanskriti amasung atai wafam sing matam ga chunaba wafam ga mari lenaba sing utpani Joint Entrance Examination JEE main gi fall lauthokle Shiksha Mantraloy na hai candidate nifu marina marks sada chama phangki amasung candidate 15 na All India rank 1 tare sahi asidagi horaga mahiroi singda khudongchaba helhanaba amasung makhoina mark phangbagi chang wangkharhanabagi tanja ama pinaba JEE main asi sahida marirak pangthokle ahanba phase na February da ani subana March ta ahum subana July amasung mari subana August September da pangthokhi JEE main gi tangkak mari asida candidate lakh mapan lising kunthra mari satruk subna anina saruk yakhi parikya si lol tara humdoi da pangthokhi leibak asina ningtambagi humbudra manga suba sahi palan tawbuga mari lenana sarkarna Azadi ka Amrit Mahotsav ki saruk ama oina thorom kaya marum silli Azadi ka Amrit Mahotsav ki saruk ama oina AIR News na ningtam lan ga mari lenaba mafam singi matangda tangkak humbudra manga gi thoram nisan sandokli thorom asi yumsa kaisa khudingi numidang wairam pung mari minute ni phumanga da parikrama thorom da sandokli ngasigi oina Jallianwala Bagh ki maram da sandokani Bharat pumbagi oina COVID vaccine dose koti humbudra manga lakh marifuma hena kaple kendra gi haksel mantraloy na hai ahanba dose oina vaccine dose koti 53 lom amasung ani suba dose oina vaccine dose koti 19 hena kapkhre mantraloy asina hai ngarang numidang wairam pung 3 phawbada ngarang nomagi oina vaccine dose lakh 53 hena kapkhi leibak sin thongna mipum khudimak vaccine kapthongna ba khongjang asi sahi sigi June 12 da hokibani mantraloy asina hai COVID-19 na khwaidagi sohanba yaba mipum khudimak laichat asidagi ngakthoknaba vaccine kapagi khongjang asi sangsinbani amasung masibu khwaidagi wangba thaktagi kupna yengsilli Kerala Sarkar na Kozhikode jila gi Nipa containment zone singda athingba thamlamba adu komthoknaba warep laure numit 10 gi incubation period loikhiba amasung mafamdudagi anoba case amata thengnadabadagi warep asi lokhibani loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mitaru tanana thamba haiba asamba thawng ahum asingang na chatpinaba amuk hananing singjari aroibada maroiba paw amuk Kendra gi Electronics amasung Information Technology Rajya Mantri Rajiv Chandrasekhar na hayang Churachandpur da Nailit Center sangaragani Manipur da ngarang numidang wairam phawbada COVID vaccine dose lakh 13 hena kapkhre Manipur yauna Rajya 13 na senba sahi 2019 gi ahanba tha ahum gi oiba Kendra gi Sel Thum Mantraloy na thamkhiba capital expenditure gi pandam phangba ngamle amasung marphuma thoi suba All India Presiding Officers Conference haujek ngaki mamangdagi virtual mode ta hokre pauloi jare